ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯃꯔꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯆꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯊꯥꯎ ꯈꯨꯟꯗꯛꯈꯨꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯈꯥꯡꯕꯨꯊꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝ ꯅꯝꯕꯤꯈ꯭ꯔꯕ ꯃꯩꯇꯩ ꯑꯊꯧꯕ ꯃꯄꯥꯔꯤ 19ꯒꯤ ꯃꯉꯥꯅꯤꯒꯤ ꯂꯩꯍꯣꯟꯒꯤ ꯊꯧꯔꯝ ꯉꯁꯤ ꯑꯊꯧꯕꯁꯤꯡꯒꯤ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯟꯗ꯭ꯔꯣ ꯇꯔꯣꯡꯊꯦꯟꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛꯇ ꯏꯒꯤ ꯂꯃꯟꯗꯤ ꯏꯅ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯧꯕꯁꯤꯡꯅ ꯀꯠꯊꯣꯛꯏ ꯌꯥꯑꯣꯜꯅ ꯈꯨꯃꯥꯡ ꯆꯧꯁꯤꯜꯂꯦ ꯍꯥꯏꯕ ꯕꯦꯅꯔ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯉꯥꯅꯤ ꯂꯩꯍꯣꯟꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ UFO ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯄꯦꯅꯥꯅ ꯌꯩꯀꯥꯏꯗꯨꯅ ꯂꯥꯡꯗ꯭ꯔꯦꯟ ꯊꯧꯒꯜ ꯄꯥꯡꯊꯣꯛꯇꯨꯅ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯑꯃꯗꯤ ꯑꯃꯤꯛꯀꯤ ꯁꯩꯁꯛꯄꯁꯤꯡꯅꯁꯨ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯁꯛꯇꯨꯅ ꯊꯧꯒꯜ ꯇꯧꯈꯤ꯫ ꯃꯤꯌꯥꯝꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯂꯝꯄꯥꯛꯇ ꯄꯨꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯊꯧꯕ 19ꯒꯤ ꯐꯣꯇꯣ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯇꯥꯐꯝ ꯑꯟꯗ꯭ꯔꯣ ꯇꯔꯣꯡꯊꯤꯟ ꯇꯝꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯂꯝꯕꯤꯗ ꯃꯤꯌꯥꯝꯅꯁꯨ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯅꯈꯤ꯫ ꯃꯤꯌꯥꯝꯅ ꯄꯨꯔꯛꯄ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯥꯔꯤꯁꯤꯡ ꯊꯝꯐꯝ ꯆꯠꯂꯛꯇꯕꯗꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯇꯨꯅ ꯑꯟꯗ꯭ꯔꯣ ꯀꯩꯊꯦꯜꯗꯒꯤ ꯇꯔꯣꯡꯊꯦꯟ ꯐꯥꯎꯕ ꯀꯤꯂꯣꯃꯤꯇꯔ 10 ꯈꯣꯡꯅ ꯆꯠꯇꯨꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯀꯩꯊꯦꯜꯁꯤꯡ ꯐꯝꯅꯈꯤꯗꯦ, ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ, ꯂꯅꯥꯏ ꯒꯥꯔꯤꯁꯤꯡ ꯆꯠꯅꯕ ꯅꯠꯇꯅ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁ ꯂꯦꯞꯅꯈꯤ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯅꯈꯤ꯫ ꯃꯐꯝ ꯀꯌꯥꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯨ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ꯫